ngasi numidang uramda phongkiba pausiasingda yawba I pausing tholiba thodok wathoksingi matangda Manipur Circle News ki maikai paudamjari ahanmada kangla pausidagi lakachari security force na bom amadi lalhoba ama fare security force na state asigi singa madi tapak ki tongan mafam singda thiba humbagi thabak chathabada Churachandpur district ki Churachandpur police station na konba Sangpi Court Sidian Ice Kotliana amadi dampi singdagi improvised cell launcher ahom phagat pangamle haina police dagi phangba pau amana hairi amarom security force na ngarang Imphal East district ki hangang police station na konba sangakpom kaithel dagi KCPPWG gi active member ama phare hairi hiramasiga mari lenana Manipur police control room dagi phangba pau amana hai phare ba mioi adudi Imphal East ki porompat police station na konba Barkepur Nahak Pamdagi Thangjam Amujau Maitai Zai Kuntra Tare ni Mangondagi mobile phone amaso Phagat ki haina Pawasina Makhatari Makhataba Pauda WAQF Amendment Act 2025 ki mayokta MPCC na Supreme Court ta legally thengnaragani ibobina hairi pathuk charita minasi CLP leader Okram ibobina haikre WAQF Amendment Act 2025 ki mayokta MPCC na Supreme Court ta legally thengnaragani ngasi Congress babanda pangthokkiba pawgi mifam amada wafam asi Okram ibobina phongdorakpada WAQF Act ki mayokta thengnanaba ex MLA Fazrurahim amadi MD Amin Sana lusingduna MPCC team ngasi Dilita chatkhre lakliba ningthokaba natraga lepak pokpada case file tawragani hairi ma namakhatana hai ek asi India gi constitution da piriba chaning balaining chachanabagi ayaba secular state posingna BJP na lusingba NDA government na constitution gi preamble attack tawre masigi mayokta Congress na safe democracy haiba wakhalonda device and rule policy gi mayokta lepli Lok Sabha amasung Rajya Sabhada WAQF bill asi pass tawnaba puthorokpada Congress na masigi mayokta lepkhibani haiki pawgi mifamaduda MPCC gi president Kaisa Megasandra na WAQF Amendment Act 2025 asi unconstitutional oiba amadi illegal oiba act amani haiki constitution da piriba article 15 25 amasung 26 khongauna duna fundamental rights ki mayokta WAQF gi property na act asibu paisille amadi akaknana muslim khakdagi mayokta leire haiki NDA gi alliance oiba JDU amadi NPP na WAQF amendment bill bu ek onaba puthorakpada parliament house animakta athingba pikhibada tuminna license khraba hojik bill asi ek olaba matamda yaningdaba phongdorakhiba NPP amadi JDU ki state leader sangi matawasi thauna leitabani wantok leite haiki Kodompokpi da PLA ga security force ka khut thoknabada leikhidrabasingi ningsing khuvamda miyamna heikat thamkhre kumja 1992 gi April 13 da security force ka law na thingraba ningtam lal holup RPF ke lanmi sanglup People's Liberation Army PLA ga Imphal West district ki Kodompokpi da thokiba khut thoknabagi thoudokta thawaina pontha pikraba thaubasingi Zairau singda leiba ningsing khuvamda ngasi miyamna heikat leikat tamduna ikai khumnama utkre 13 April observation committee na sinduna pangthok heikat leikat tambagi thoram adu ngasi ayuk angan madagi hauna nat ki oiba isai saktuna hodokhi oirei leimarol gi president S Memsa amasung observation committee gi member singna maira sukhatuna heikat leikat tamba haukiba thoram aduda thang ta gi sanaroi sing Athawasingi mafamda kok nonduna ikai khumnaba utki sahi khudingi April 3 da pangthoktuna lakpa numit asida athawba mapangi yumgi miyoi sing amadi lamdam asida khundariba tongan ba phurup singi miyoi kayana athawba singi khubam amadi birti kendrajit pauna prajabasi thangal general amadi hizam irabat ki mitamda heikat leikat tamduna ikai khumnaba utki tharamadu asoya ngam thoktanaba Manipur police na Ningthina ngak senbagi thabak sulakotki tharumadu Red Cross Society gi members singna heikat leikat tambal lakliba mioi singda isingna singba piduna mating pangki tharumadu da saruk yaba lakhiba poirei leimarol gi president S Memsana hai April 3 doina lakpada athoba singi mafamda leimana ama katpa phangba ngamba asi yamna leibak phabani nimit asina lakpaga iroina na apunma kanglei pak ama saganaba ikoi punna honaminasi athobasing adugi thauna lingzel adu
नौहौनना निंगसिंगदुना अपुनबगी पांगल सगवटमिनरसे हाइना मागना मखा ताखी heikat leikat tambagi thorom adugi matangda athobasing adugi imung manungi mioi amana hai kumja 1982 gi April 13 ngasigi numit asida Kodompokpi da Indian Army ga khut thonabagi thodok amada leikhidraba athobasing gi mafamda ikai khumnaba utpa oina heikat leikat tambagi thorom asi pangthokpani thorom asida mafam kayadagi lakpa tongan ba purup ki mioi singna saruk yabiba asimak nungaiba poi heikat leikat tambagi thorom asi ngasi ayuk pung 6 tagi numidang wairam pung 5 phawba chathagani miyamna numidangi matamda maira katpiyu hainasu mahakna makha taki ningsingba yai Kodompokpi lanphamda maribak ke damakta thawaina pontha pikhiba PLA gi athobasing adudi Moirangthem Prem Kumar Khundrakpam Sauba Thaudam Kunjabi Hari Thaudam Local Naurem Rajen Maibam Paka Sorokhaibam Kamesor RK Khoirumbani heikat leikat tambagi thaudok asi thaudok thokiba mafam amadi athobasingi aroiba yatafam oikhiba Kodompokpi gi mafam aduda mioi kayana heikat leikat tamkhibani